Chief Minister Yumnam Khemchand Tongan Tonganba Union Amadi Council Singgi Mihut Singga Unaduna HOUJIK OIRIBA FIBAM gi matangda MEEPHAM ama PANGTHOKTUNA WARI SANAKHRE Chief Minister gi Secretary ngasi pangthokkiba MEEPHAM aduda Liangmai Naga Council Liangmai Pui Naga Rwangdi Laumai Naga Katimai Rwangdai Liangmai Kaubru Range Women Union Makhan Area Chief Association loinana Longfakau Niumai yaungna pangthokkiba MEEPHAM aduda HOUJIK OIRIBA FIBAM gi matangda khananaina ki hairi MEEPHAM asiga mari leinana Chief Minister Namahaki social media da thagalakpa post amada lainga ki maikedi gi athubada ing tappa puraknaba miyam gi safety oinaba security gi checksin thorang hengat hanaba amadi lamdamasida tangdu leitaba punsi amada hingnabagi damak paikhat payaba thabak thoram sing paikhatli haina fongdorakli panbaya bade haukiba tarik tarau humdoida kangpokpi district ki manung chana leiba kojim amadi kotlen area da ambush satharakpada tangkul leader ahum leikidaba miyoi mangana sokapan nangkiba nakalamromda none district ki jogjang tek area da ambush satharakpada chiru naga mitem ama leikidabagi thodok thokraba matung kuki amadi nagagi miyoi sing phajin nabagi thodok thokhi phajin kraba sing gi manung da nagagi miyoi taru kuki gi miyoi taret HOUJIK fauba mafam khangdana leiri masina maram moiraga nagagi hostage taruk thadu u haina UNC na naga dominated area da inter district economic blockade chathari amari kuki NP manipur nasu kuki hostage sing thadora u haina national highway 2 da economic blockade chathaduna leiri masina maram moiraga highway da panduna leiriba potai puba gari singi driver amadi passenger sing chauna awaba mayok nabada natana miyamna blockade ki chaitheng mayok naba horakli